Akismani Imphal Nolini Devi na pau pajari ahan bata maru iba pau Manipur ki tungan bajila singda CRPF leinaba anoba security vetex sing sabaloi silakle mafam kharadadi CRPF sing leiba hokre Manipur ki none jila dangarang sabagi sang Celsius degree kuntra mapan yokhi Imphal East na Celsius degree kuntra manga dasmik taruk nipan yokhi Malim ki lepa komputara hena charuk yagadaba World Food India lisingani kunmari ngasidagi New Delhi ki Bharat Mandapam da hudok lagani Amishung Kendra ki Griha Mantri Amit Shah na ngasi New Delhi da pangtokadaba National Conference da wangangani Rajya se ki hoji oiriba phiba masiki yenglaga maru oiba jila singi mafam kayada CRPF lainaba anoba security barrack sing sabaloi silakle Mukhyamantri Nongthombam Birena social media da thagatpa post amada hai bere khara amadi loisinduna CRPF sing leibasu hokre Hariba barrack sing asi hobjek Imphal West jila ki Senjam Chirang amadi Phayeng sing leikai Thobal jila ki Hairok Nongpok Sengmai police station Imphal East jila ki Sanung amadi Kaithel Manpi outpost Jiribam jila ki Boro Bekra Kangpokpi jila ki Saparmena police station ki manung chanba Gamphi Gai Bishnupur jila ki Waroi Singh PDF outpost amadi Lenang Gangtangbi PDF outpost amasung Kaksing jila ki Pale police station camp amadi Khongnang Phaisabi village sabaloituna mafam kharadadi CRPF sing leiba hokre aduga hojik Churachandpur jila ki Singhat amadi Reverse Line District Headquarters barrack sing kanna semkatli atuba matamda loisilakani haidi Manipur da ngarang khwaidagi sabagi sang Celsius degree kuntra mapan yokhi Rajya Sarkar ki Directorate of Environment and Climate Change na piba aying asa ki report da none jila da ngarang sabagi sang Celsius degree kuntra mapan dasmik taruk ahum yogduna khwaidagi saba mapam oikhi aduga Imphal East jila da Celsius degree kuntra manga dasmik taruk nipan Churachandpur jila da Celsius degree kuntra manga dasmik ama Kangpokpi jila da Celsius degree kuntra mari dasmik ahum ama amasung Imphal West jila da kuntra humdoi dasmik mapan taruk yongna sakhi Imphal East jila ki manung chanba Andro village phulebak asigi oina heritage category da best tourism village oina khalakle Tourism Mantralaya ki meeting makhada pangthokpa Best Tourism Village Competition ki Heritage Category da Androbo Best Tourism Village oina khalakibani Kendra Sarkar ki Tourism ki Joint Director General Arun Srivastava Manipur Sarkar ki Tourism Commissioner Dibes Devalda aiba serol thaduna wafam asi khangalakhi Best Tourism Village ki mana asi tha asigi kuntareta New Delhi da pangthokadaba World Tourism Day da lanthokani Best Tourism Village Competition asi nat chanabi mahusa gi photok sing punsi mahing amadi community based value yokhatuna thambada yumpham oiduna pangthokibani Ando Village pu Best Tourism Village singi manung salakpada Mukhyamantri Nongthombam Birena nungaiba phungdorakli mahaki social media da thagatpa warol amada hai Kendra Sarkar ki Tourism Mantralaya na Heritage Category da Andro Village pu Best Tourism Village oina khalakpani Andro ki miyam na mafam adugi mahusa ki phajaba amadi hauna lunchat pungak senba adubo ikai khumnabata natana Rajya asigi cultural heritage bu sakhang bituna award asi pirakpani Masida aikoi punna magna sauthok jagadabani amadi aikoi puna honaminaduna Manipur gi top heritage asi malemda saktakna honasi Rajya Sarkar ki Handloom and Handicraft Vibhag na internally displaced person IDP sing na saba puthok sing magun hengat henduna panthui bihai na maming thonduna miyam da phangalagani Mukhyamantri gi social media da thagatpa post amada hai IDP sing na puthok liba akhana ba bag asida tangai phadaba polam sing dhup sapon dishwash detergent candle amadi washroom sengba da sijinaba polam kaya amasu yauri Sarkar na lokalagli pa khongthang asida local artisan sing pungning thogot badana tana IDP singi punsi mahing phagathan bada chauna mating oirakani Council of Higher Secondary Education Manipur ko semna loba Higher Secondary Examination lisingani kunmathoi gi original certificate hayeng dagi loba yarakani Kosem gi secretary na thokpa cherol amana hai lisingani kunmathoi gi improvement examination gi yauna original certificate sing asi mailoisang sing gi het natraga mangna authorized tawraba miyoi singda council da laklaga loba yakani maduda miyoi aduki ID card amadi Aadhaar card loinarakadabani haidi tabiri pawasi Akasbani Imphal dagini
Malim Gilebak Marputara Hena Saruk Yagataba World Food India Lisingani Kunmari Ngasidagi New Delhi ki Bharat Mandapam da Hudolakani. Numit Madi ni Satagadaba Taurum Asida Malim gi Tungan Balebak Sing Amadi, Raja Amasung Union Territory Kuntarukna Saruk Yakani. Haudopaki Thoram da Food Processing Industries Mantri Sirak Paswan, Food and Public Distribution Mantri, Prahlad Joshi Amasung Food Processing Industries ki Raja Mantri, Rabnit Chingbitu Saruk Yakani. Luinana, Hariba Thorum Asida Kendra Mantri Tarani Panchu Saruk Yakatauri. Sahi asigi oina World Food India ki mapang lebak Japan amadi Vietnam na oigani. Aduga, lam masida ahen pamiteng thamli balebak na Iran na oidi. Ahupan numita awang bataki CEO singi mipam pangtokani maduda Commerce and Industries Mantri Piyush Goyal amadi Food Processing Industries Mantri Chirag Paswan na sabapati oigani. Rashtrapati Draupadi Murmu ki Madhya Pradesh Kongsat ki ngasi nini sanbanumita Ujain da chatkani. Mafam maduda Rashtrapati na Sapai Mitra Singha unatuna wari sanagani amasung Sapai Mitra Sammelan da su saruk yagani. Tungda Rashtrapati na Ujain Indoor Six Lane Road Project ki Bhumi Puja Thoramda athoiba mitung oina saruk yagani. Maduda Rashtrapati na Swasa Mitra Singha certificate en thokani. Rashtrapati Draupadi Murmu na Sri Mahakal Lok da Chatuna Khutsa haiba miyoi singa su unagani. Maki Madhya Pradesh Kongsat ki aroiba numita Indore da leiba Devi Ahila Vishabidalaya ki convocation thoramda saruk yagani. Kendra ki Grihamati Corporation Mantri Amit Shah na ngasi New Delhi da pangthokadaba National Conference da wangangani. Masi Sri Modi ki ahum suba sarkar ki makada Cooperation Mantralaya na numit chamani ki manung da paikhalakpa khongtang ki matangda khanagadaba National Conference ni. Social media da thakalakpa warol amada Sri Sahan hai Modi 3.0 ki ahanba numit chamani asida cooperative sector ki oina tungan ba thabak torum kaya paikhatkre. Khongthang sing asina leba asigi cooperative system da hena mapangil kanba amadi sakhotpada mating oiragani. Hariba sing asi National Conference asida kanagani. Pradhan Mantri Narendra Modi hayang Maharashtra gi Wada ta satna National PM Biswakarma Thorum da saruk yagani. Thorum tu PM Biswakarma gi beneficiary sing da certificate sing amadi loan sing Pradhan Mantri na yentokani. Masjid sunatana PM Biswakarma gi makada beneficiary taranipan da so senthang pigani. PM Biswakarma na paikhalakpa thabak thorum singna sahi ama mapung pharakpagi commemorative stamp so Pradhan Mantri na puthokani. Tungda Pradhan Mantri na Maharashtra gi Amravati da leiba PM Mega Integrated Textile Regions and Apparel PM Mitra gi jatra hungani. Hariba park asi Maharashtra Industrial Development Corporation na State Implementation Agency oiduna lam ekar lising amada sagadabani. Central Board of Secondary Education CBSE ki oina English ngani kunmanga gi board ki parikha thagadaba class 9 amasung 11 ki mahiroi singi registration ngarang taki hokre. Board asina thadorakpa notification amagi matung ina registration pisin bagi aroiba mathang thagi taratarung ni. CBSE da affiliate tower school singna cbse.gov.in da mahiroi singbo register toba yakani. Notification aduda makata na hai se sangsu na pikalaklaba mahiroi khakdamak lisingani kunmanga gi class 10 amasu 12 ki parikha thaba yakani. Loinana school singna mahiroi singi madi leinaba akuppa marul sing pisintringai da portal asida hana register togadabani hairi. Lebanon da hokiba numit nini asida thokiba bom pokhaiba ki thodokda myoi kunthani toi sire myoi lising hian bana acho open nang le hairi. Thodo asika madi leinana Jordan gi foreign ministry Amal Afsadina Israel bo maran siri. Adu beta maduiba pau amukhana. Manipur ki tungan bazila singda CRPF leinaba anauba security barrack sing sabaloi silakle. Mafam khare da CRPF sing leiba hokre. Manipur ki None Jila Dangarang Sabagi Sang Celsius degree Kuntra Mapan Yoki. Imphal Eastern Celsius degree Kuntra Manga Desmek Taruk Nipan Yoki. Malim Kilibak Marputra Hena Saruk Yagadaba World Food India Lisingani Kunmari Ngasidagi New Delhi ki Bharat Mandapam da Hudok Lagani. Amishung Kendra ki Griha Mantri Amit Shah na ngasi New Delhi da pangthokadaba National Conference da wangangkani. Paulo Jare.